mayambu ahan namaktada panthulunga maikedagi ikok non taram noksiri ngasisu aikhoina miyamgi damakta full story wari amasu puraka laksiri ngasigi wari asigi maming wathok chawbi amana tabirsi wathok chawbi amana haiba wari asigi full story yumgi thaba ma harakpa pakholam sirak mathabadi nomada thawa sarude tumsilega dum lethoi tawning bakandana tawni tawning da bakandana tokani adubu punima khoigi thabakni harakpa taragadi hekta mamai thangatuna sele yumgi thabak kari mata khangde punima khoigi thabak pu orabadi thabak loini yawi loina mateng pangi punima na basantabu yama nungaina sinari nungaina lunari makhoi anise pilingagi matamdagi class manakibadagi adum punkibani lekai nate khulma sensu nate thangnaba khunni adubu yamna kana lapati oide punima gi yumgi misingnasu basantabu yama luna tawi basantadi yamna su phai yamna su jammi makhoi ani koina khibasisu nuksi gaina phondona koina khibanate phagi phagi thajana khibadagi adum koina khibani adubu koina re loina re haribdu ngai punima nadi basantabu ikhan khandaba dawna sanabagi mong dawna adum tawri basantadi punima na thakliba lang mana tawriba thabak singase karimata khangkiba leite icham cham thoi kanagumba singna adum hainabi yawi nangna koiriba ne koiriba nupi sidi ekhoigi imanaba amagasu khangnabagum tawine habagi pawse basantara tai adubu basantana thajaba gamde nong phadok sumana punima da hangi nangbu mi na sumna hainei ne haduna wahai punima na handana basantara sawgalei migi miwata gi hairo asumba sengmadu khonlakana ngangu hayo mingonda bu panghaida haradana natte nangmu thajabraba haduna punima na basanta da wase khara kanna ngangu matamda basanta ngangba ngamde asum mina hainabdu da haibani ba nang sawgan basina basanta se punima bu khara kina charbadona toy basanta di makata na college to kibalaite adubu punima di adum ngasi musu college story college chapna ni chakhini basanta na sona magi yumdile honi ngyaktang paw phonor mi wari sanarami adubu punima na college ta todba magi thabasing sidi basanta na karimatu ubanate khangmanate punima se haigumdana nupa se ani humdagi tadana koina di basisu arepa thamlibra thamdabra karimata gyan men tade pangkhangda khangnei wari pangchana sane matamado ngasi maki atanga phone painaba matam sunate keypad ki phone matamni nupa sina number asi pangbi de pinai wari pangchanda sane khaiba lenba mamanabi singa pullaga chapot chaba yama toina tawi masigi tungda kari oirakani apapata punima gi masada karimata khandaba tawna tawi basantana chamliba aduga punima na mangau thiriba ngasidi punima khoigi mamangi lampakta sumang lila ama tawri basantasu phone ngyak wari sanaramado ngasidi ai lakani nangse kumai harau atai kariguma thaba ma tobu matamdi una sahabi yade ai sodana lakani haduna punima da basantana harame ngasigi numil asisu punima ni yade as atai matamna sungai tu unani dubu asiguma kumai harau tobu matamna dithingna roseba talli ikai jaiba haduna punima na hai basantasu punima ni yadabani ne kari haini wakhanda dikhale hoida makhoi yum su jangi ngali tu unari sibu haduna hoi ai la rogi haduna basantase adum khomi punima ra makha tare lila yengbagi de la ke chulao aduga unabri talli go haduna hai basantasu ai talli dai la rogi haduna adum chakide adubu lila mahumnadi punima ne kari kamdori mamanabi sing makhoi manaraga number am khamana wari sane number asida wari shari binu pase wahai wata yama taba nungai nupibu sumat pangam madona toy masidani punima na wari de lekthariba hena ngawriba ngasidi lilam humna thenasi unasi haduna sumana pauchen ki mamale nupa si julai punima ga mamanabi amani ga thoki aduga singju bu chamina duna ajapot kaya ma chaminaraga wari sanaki nupa si hek yengbada miyomi to masanali basak pajai punima se nupa si da khare hena lumna khanmadona tawi mahak da nate atopa nupa singsu wari saribani adubu lilam hum masida wari saribani nupa sibuna mana khare hena khalli ngaktang mamanabi singa pullaga nokhe na wari kaya masane asumna punima na nupa sig phamin aduna wari saribase basantaga tinaba makhoi gi lekai gi manaba amana
लीला येंग चट मतम असिद उथोखरे मसी उबदगी लीला असि लोरग मयुमना हलक मतमदा मान बसंतरा तमे अस इताव बसंता नंगना कोरिबनेना तौरिबा पूर्णिमा हारिबा नुपीदो अइना ngasi मखोई खुंदली ला येंग चटल मतमदा नुपा अमगा ममानबी अनिमु तौरगा सिंजू चामिना होगुम तौइने वासेरे वादो हारकपदा बसंतना अस नखोई सिमा ओइरोइ बारोइदबा ngakda मी ममानबा सिंग ओरंगुनी कइनो मानबबदुना मानदेबो खंगदे नंगनदि इचम चम थोलिबा पूर्णिमागी मोंगदो ममानबी सिंगदुगा नुपादुसु मसा यामा नानमुतुना तौइ अई मखोई खुंदा सुंगालते चटपनी नुपा अदुदी लेकाय अदुगी मीदी मानदे अतोपा थांगनबदिसु मानदे हादुना मान हारमी बसंतना फरे फरे अई मंगोंदा फोन तौगे ममानबदुना अदो अइना हाइदे हाइगनुको तौतो बसंता याम थुना पूर्णिमादा फोन तौइ पूर्णिमा फोन पैखलई फोन पैखलिबा तंजासिदी नुपादुगा मखोई वरि सनरबदु लोइख्रबनी नुपारु चख्रबनी बसंतना नंग कदाई लेगे हंगी पूर्णिमाना युमदा लाए हादुना खोमी मतम मसिदा बसंतना नंग पाव मताई चुमरा पूर्णिमाना करियमक तौरे बसंतना नंग नैबुली लायेंग लाकनो हरिसिदी नंग दे तोप नुपागा उनगदबगी ओइरे वादो हरकपदा पूर्णिमाना तो अदुगी वादो ngसाइना हरकन हैब खंगलबनी नखोइगी लेकाइगी मसम खरा फाबा नुपादुना तमलेबरमनीने मीदो मसक मुन्ना खलगा ngango हायो अखोइ इनेगी मचानी ngasi khak आदेगा थोरकपदुदा अखोइ ngatang punmani हाइनरिबो वासे लाउडस्पीकर थादोटलिबनी मसम फाबा मखोइगी लेकाइगी मुहानबसे अदुम नारक मतमसिदा अइबु सम फाबा का हाइने असुमना सोले बसंतसु नुपादुदा तहल्लगा तो अइना ngसाइना हाइद्रा पूर्णिमाना नखोइ लेकाइगी नमानबदो एंगोंदा मुनि येंगौगिबनी वकाई तौबना मरोलम फरिबा कनानो करिनोदि मुन्ने खंगदना अदु हाइगदबो रोंगनीने नंगना फोन तौरिसे नुमे चुप्पगी नंगदि नमानबना वकाई तौरु तारगा लेयो मसिन इबानीगी मरिसे तन्नब सिल्लिबनी पूर्णिमाना हंदना अकन वांगालकपदा बसंत करिमते खुम्बा ngamdre बसंत तुमिना लेखिरमी फोन थमग्रे ममानबदुसु बसंतना मुनि येलेगा तु नखोइ म्यामने ngonda wakai tawbani kaina nab sinbaneba असुम्बदी करिनो खंगदना बसंत चु खरे साउकी ममानबदुसु ओ मने मचानेबा तुमिना चखी अदबु मनेगी मचानते पूर्णिमाना खंगनरिबनी बसंत मतम मतमगी थबक कया मसुई अदबु महांगने सूरिबा तालिबा सिंगसिदी मखोइ युमगी एमदी मागी अमतनाते पूर्णिमागी दमक्तनी पूर्णिमादा लोइन हाइथरिबनी कल्लिबनी माबु पोलिबी पले ममा अदुनदी इबंगो लुपा यांखैदे पिरमुबा हाइबा मतम असिदा अस इमा आई लेते पाबुंगदा हंगो असुन्ना फाव हाइदोकपा ngami मखुत्ता लुपा 500 लिसिंग फाइर पावबदा पूर्णिमागी दमक्ता मान पैसा खाक्से पूर्णिमाना असिमत लेरउ असिमत पुबिरउ हाइबा मतमदि ममै थांगतुना होतुना चेली पूर्णिमाना तौरिबा लालोंग कयासिदी बसंतना करिमत खंगदे असुमना मतम खरगी मतुंगदसु नोंगमदी पूर्णिमाना मंगोंदा लुपा 10,000 पियु हादुना अमकुसु पाउ पिरकले मसिगी दमक्तसु बसंत थबक यामना कन्ना सुखी पूर्णिमादा पिननबा अहिंग नुंथिन तुम्बा चाबा खंगदे थबा अमा लोरगा अमामुक चेंगनी अमामुक चेंगनी पूर्णिमाना पेंजबा पूर्णिमाना नोक्सबसे बसंतना यामना हरावी असुमना नोंग नोमगी मतम होखी बसंतसु पूर्णिमाना लोना नुपागा वरि सानबा पाउ फनबसे अदुम खंगबा होरे मधु खंगबदगी बसंतना पूर्णिमादा वाचप खलई वांगांग बहरे अदबु पूर्णिमाना मंगोंदा मोइथेम तौदना अस ngaktangi खाइबनेबा अई अतमना खंगनबा नते अई मखोइ उनबसु लेतेबा इमानबि सिंगना अदुम फोन पाइबसिदा ngaktan wari saw haduna pangsa sabni habagi wa kaya se haiba matamda basantase amuksu pangthakre adu khaino mingonda phagi toba matam linmase yam soibani phattabani haduna basantana harami पूर्णिमाना होई आई लोने खंगेबा अदो नंग साउनोबा आई ngaki matam lenmani haduna adum harame बसंत से पूर्णिमा वो हेन खंजबदुना माना पूर्णिमा दे साउबसु ngamde मथंगी नुमित अमदा सुनी पूर्णिमा खुई ममा से यामना कन मसांगलक्तबदगी बसंत द फोन तोरे हॉस्पिटल चमिननबा मसीगुंबा अवाब तारकबा खुदोंग थीबा ताबगिदी बसंत से अदुम चिनरबनी बसंत यामुतुना चली
ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯅꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯌꯥꯎꯏ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯕꯁꯟꯇꯒꯤ ꯃꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤ꯫ ꯕꯁꯟꯇꯅ ꯌꯨꯝꯗꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯅ ꯒꯨꯂꯤ ꯑꯃꯠꯇ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥ ꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯝꯈꯤꯕꯅ ꯕꯁꯟꯇꯅ ꯏꯃꯥ ꯄꯥꯕꯨꯡꯗꯅ ꯀꯅꯥꯗꯅꯣ ꯌꯨꯝꯒꯤ ꯃꯤ ꯑꯃꯗ ꯍꯥꯏꯔꯝꯃꯨ ꯑꯩ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯐꯥꯎꯕ ꯊꯧ ꯁꯥꯈꯤꯗꯕꯅꯤ꯫ ꯄꯨꯔꯅꯤꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯃꯌꯥꯏꯅ ꯌꯨꯝꯒꯤ ꯄꯣꯛꯆꯔꯤꯕꯤ ꯄꯂꯦꯝ ꯃꯃꯥꯅ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛꯁꯦ ꯊꯧ ꯀꯌꯥ ꯁꯥꯈꯤꯗꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥ ꯈꯣꯏꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯁꯪꯕ ꯌꯥꯎꯕ ꯑꯇꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯕꯁꯟꯇꯅ ꯂꯣꯏꯅ ꯆꯦꯟꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯅꯩ ꯄꯨꯜꯂꯤ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯉꯥꯎꯕ ꯃꯅꯨꯡ ꯍꯨꯠꯄꯤꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯦꯞꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒꯅꯤ ꯄꯨꯔꯅꯤꯃꯥ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯒꯦꯠ ꯃꯌꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯤꯉꯩ ꯇꯥꯟꯖꯥꯗ ꯑꯁꯣꯝꯗ ꯕꯁꯟꯇꯁꯨ ꯃꯃꯥꯟꯅꯕꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯋꯥꯏꯔꯨꯔꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯍꯜꯂꯛꯄꯗ ꯄꯨꯔꯅꯤꯃꯥꯅ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯌꯥꯗ ꯂꯩꯔꯝꯕꯁꯤ ꯎꯕꯗꯒꯤ ꯃꯥꯅ ꯊꯧꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯣ? ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯁꯤꯕꯨ ꯃꯥꯅ ꯄꯨꯅꯕ ꯇꯧꯏ꯫ ꯄꯨꯔꯅꯤꯃꯥ ꯋꯥ ꯈꯨꯝꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯥꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯅ ꯍꯜꯂꯁꯤ ꯂꯥꯎ ꯍꯥꯏꯕꯗꯒꯤ ꯄꯨꯔꯅꯤꯃꯥꯁꯦ ꯕꯁꯟꯇꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉꯒ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯄꯨꯔꯅꯤꯃꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥ ꯌꯧꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯐꯣꯟ ꯑꯁꯤꯗ ꯔꯤꯡ ꯑꯃ ꯂꯥꯛꯑꯦ꯫ ꯔꯤꯡꯗꯨ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯁꯥꯏꯂꯦꯟꯗ ꯊꯝꯗꯨꯅ ꯈꯥꯡꯉꯤ꯫ ꯕꯁꯟꯇꯅ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄꯥꯏꯈꯠꯂꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯔꯅꯤꯃꯥ ꯐꯣꯟꯁꯨ ꯄꯥꯏꯈꯠꯂꯦ꯫ ꯕꯁꯟꯇꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯈꯔ ꯍꯦꯟꯅ ꯈꯣꯏꯗꯥꯖꯕ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯅꯕꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯅꯪ ꯀꯗꯥꯏ ꯂꯩꯕꯅꯣ? ꯑꯩ ꯅꯈꯣꯏ ꯀꯣꯂꯦꯖ ꯒꯦꯠ ꯃꯌꯥꯗ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯎꯁꯤ ꯐꯥꯎꯔꯛꯄꯗ ꯖꯥꯠꯅꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯉꯤ꯫ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯂꯒ ꯐꯣꯟ ꯑꯁꯤ ꯊꯝꯈꯤꯔꯝꯃꯤ꯫ ꯕꯁꯟꯇꯅ ꯀꯅꯥꯅꯣ? ꯄꯨꯔꯅꯤꯃꯥꯅ ꯍꯩꯃꯥ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯃꯥꯅ ꯉꯁꯥꯏ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯅꯤꯅꯦ ꯑꯩꯗꯤ ꯀꯥꯎꯗꯅ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝ ꯀꯣꯂꯦꯖ ꯒꯦꯠ ꯃꯌꯥꯗ ꯂꯩ ꯍꯥꯏꯌꯦ꯫ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯕꯁꯟꯇꯅ ꯑꯩ ꯊꯤꯟꯕꯤꯔꯝꯃꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯌꯥꯔꯅꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯏꯃꯥꯟꯅꯕꯤꯁꯤꯡ ꯌꯥꯝꯃꯤ ꯑꯩ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯒꯦ꯫ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯁꯦ ꯑꯇꯣꯞꯄ ꯂꯥꯏꯟ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤ꯫ ꯕꯁꯟꯇꯗꯤ ꯏꯄꯪ ꯄꯪꯖꯕ ꯒꯗꯥꯒꯨꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯗꯕ ꯃꯈꯩ ꯃꯍꯥꯛꯇꯤ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯌꯧꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯀꯣꯏꯔꯨꯔꯦ ꯉꯥꯎꯔꯨꯔꯦ꯫ ꯐꯅ ꯀꯨꯏꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯦ ꯈꯔꯕꯨꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠꯄꯨꯗꯤ ꯇꯥꯗ꯭ꯔꯤ ꯈꯔ ꯃꯝꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯝꯕꯤꯗ ꯁꯤꯕꯥꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯠꯂꯔꯦ ꯐꯥꯔꯔꯦ꯫ ꯁꯤꯕꯥꯏꯅ ꯊꯠꯄꯗꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯃ ꯆꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯗ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ ꯀꯤꯕꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯇꯁꯦꯡꯕꯗꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯄꯨꯔꯅꯤꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤꯗꯤ ꯃꯕꯥꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯅꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯧꯔꯤꯕ꯫ ꯅꯨꯄꯥꯁꯦ ꯈꯨꯝꯕ ꯉꯝꯗꯕ ꯃꯈꯩ ꯂꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯖꯥꯏꯗ ꯐꯥꯎꯕ ꯊꯥꯈꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯅꯪ ꯑꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯕꯅꯤ꯫ ꯏꯆꯟꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯄꯁꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯔꯕꯅꯤ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯅꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯦꯃꯥ ꯅꯪꯗꯤ ꯀꯥꯏꯗꯒꯤꯅꯣ? ꯄꯨꯔꯅꯤꯃꯥ ꯑꯩꯗꯤ ꯋꯥꯁꯦ ꯈꯨꯝꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯂꯤꯁ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯊꯛꯀꯠꯄ ꯍꯥꯏꯕꯗꯨ ꯄꯨꯔꯅꯤꯃꯥꯁꯨ ꯑꯣꯏꯔꯤ꯫ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯂ ꯀꯣꯏꯅꯕ꯭ꯔꯥ? ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯀꯨꯊꯣꯛꯂꯒ ꯋꯥ ꯍꯪꯂꯤ꯫ ꯃꯁꯤꯗ ꯐꯥꯎꯕ ꯄꯨꯔꯅꯤꯃꯥ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯈꯨꯝꯕ ꯉꯝꯗꯦ꯫ ꯄꯨꯂꯤꯁ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯇꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯥꯅꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯂꯧꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯐꯖꯅ ꯃꯨꯟꯅ ꯈꯪꯂꯕ ꯇꯨꯡꯗ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯇꯧ ꯍꯥꯏꯅꯕ ꯂꯩꯕꯅꯤ꯫ ꯑꯁꯦꯡꯕ ꯁꯛꯇꯝꯗꯒꯤꯗꯤ ꯃꯇꯧ ꯇꯝꯕꯅ ꯍꯦꯟꯅ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨ ꯃꯗꯨ ꯆꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯥ ꯑꯩꯅ ꯀꯟꯈꯠꯂꯣꯏ꯫ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅꯅꯤ ꯅꯨꯄꯤ ꯃꯆꯥ
ꯀꯔꯤꯃꯇ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯀꯌꯥꯁꯦ ꯃꯈꯣꯏꯅ ꯂꯥꯡ ꯊꯥꯛꯂꯤꯕ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯧ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯂꯧꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯗ ꯋꯥ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥ ꯏꯀꯥꯏꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯃꯤꯀꯨꯞ ꯑꯁꯤ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯏ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯀꯣꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯕꯅꯤ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯁꯤꯅ ꯄꯨꯔꯅꯤꯃꯥꯁꯤ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯨꯔꯅꯤꯃꯥ ꯅꯥꯀꯟꯗ ꯊꯧꯔꯛꯄ ꯂꯥꯏꯟ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯂꯒ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯌꯧꯅꯕ ꯀꯞꯂꯒ ꯂꯥꯛꯈꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯄꯨꯂꯤꯁ ꯃꯕꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ ꯆꯩꯕ ꯌꯥꯕꯖꯔꯝꯃꯤ ꯌꯥꯔꯦ ꯅꯌꯨꯝ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯏ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥ ꯉꯁꯤꯗꯤ ꯌꯨꯝ ꯌꯧꯔꯦ ꯌꯨꯝ ꯌꯧꯕꯗ ꯅꯤꯡꯉꯝꯗꯕ ꯏꯀꯥꯏꯕ ꯆꯣꯞꯈꯤꯕꯁꯤꯅ ꯃꯍꯥꯛꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯕꯨ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯣꯏꯗꯕ ꯇꯧꯔꯝꯕ ꯅꯨꯄꯥꯁꯦ ꯄꯨꯔꯅꯤꯃꯥꯅꯁꯨ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯋꯥ ꯈꯔꯁꯨ ꯃꯥꯅ ꯌꯥꯔꯨꯔ ꯃꯥꯜꯂꯦ ꯃꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯗꯣ ꯃꯁꯥꯗ ꯐꯥꯎꯕꯅꯤ ꯅꯨꯄꯥꯁꯦ ꯄꯨꯔꯅꯤꯃꯥꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯣꯜ ꯇꯧꯔꯛꯏ ꯄꯨꯔꯅꯤꯃꯥꯁꯨ ꯀꯞꯂꯒ ꯃꯥꯕꯨ ꯍꯨꯏ ꯉꯥꯡꯕꯗꯧꯅ ꯉꯥꯡꯉꯤ ꯆꯩꯈꯤ ꯅꯨꯄꯥꯁꯦ ꯀꯔꯤꯃꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯄꯨꯔꯅꯤꯃꯥꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯦ ꯋꯥꯈꯜ ꯈꯟꯊꯗꯕ ꯑꯩꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯟꯊꯗꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯏꯄꯥꯛꯀꯤ ꯃꯍꯩ ꯐꯣꯟꯅꯤꯀꯣ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯀꯞꯂꯒ ꯈꯥꯡꯉꯤ ꯅꯨꯄꯥ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯔꯣꯏꯁꯤꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯪꯊꯦꯡ ꯊꯦꯡꯗ꯭ꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯕꯁꯟꯇꯅ ꯄꯨꯔꯅꯤꯃꯥꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯁꯦ ꯋꯥꯁꯦ ꯀꯌꯥ ꯉꯥꯡꯅꯤꯡꯕꯒꯨꯝ ꯉꯥꯡꯅꯤꯡꯗꯕꯒꯨꯝ ꯉꯁꯥꯏꯒꯤ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯔꯒꯨꯝꯁꯤ ꯀꯣꯟꯅ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯎ ꯍꯥꯏꯔꯛꯏ ꯕꯁꯟꯇꯗꯤ ꯃꯕꯨꯛ ꯐꯕꯅꯤꯅ ꯄꯣꯊꯥꯔꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯒꯨꯂꯤ ꯑꯃ ꯆꯥꯁꯤꯜꯂꯨ ꯐꯥꯎꯕ ꯍꯥꯏꯔꯝꯂꯒ ꯐꯣꯟꯅ ꯊꯝꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤ ꯍꯧꯈꯤꯔꯝꯃꯤ ꯄꯨꯔꯅꯤꯃꯥ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯃꯥꯗꯤ ꯇꯧꯔꯤ ꯃꯇꯨꯡꯗꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯍꯧꯔꯦ ꯃꯔꯛ ꯃꯔꯛꯇ ꯎꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯣꯏꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯂꯦ ꯕꯁꯟꯇ ꯑꯁꯤꯁꯨ ꯈꯪꯕ ꯉꯝꯗꯦ ꯅꯨꯄꯥ ꯑꯁꯤꯒꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯕ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯑꯗꯨꯝ ꯇꯧꯔꯤ ꯕꯁꯟꯇꯅ ꯅꯣꯡꯃꯇꯪ ꯑꯁꯤꯗ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯁꯤ ꯍꯥꯏꯕꯗꯤ ꯄꯨꯔꯅꯤꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯄꯨꯔꯅꯤꯃꯥꯒ ꯕꯁꯟꯇꯒ ꯎꯅꯩ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯂꯧ ꯌꯩꯕ ꯃꯇꯝ ꯑꯇꯩ ꯊꯕꯛ ꯁꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯄꯨꯜꯂꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯅ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯄꯨꯔꯅꯤꯃꯥꯅ ꯎꯍꯜꯂꯤꯕꯅꯤ ꯍꯟꯗꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯔꯝꯗ ꯃꯥꯅ ꯌꯥꯝꯅ ꯊꯤꯒꯠꯂꯤ ꯌꯥꯝꯅ ꯈꯪꯅꯕ ꯍꯣꯠꯅꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯅꯠꯇꯁꯥ ꯑꯩꯅ ꯍꯜꯂꯛꯄꯅꯤ ꯍꯥꯏꯅꯣ ꯃꯥꯁꯤꯕꯨ ꯀꯅꯥ ꯈꯪꯅꯒꯦ ꯀꯅꯥ ꯂꯣꯏꯅꯒꯦ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯋꯥ ꯆꯥꯎꯈꯠꯄ ꯍꯪꯕ ꯌꯥꯎꯏ ꯃꯕꯨꯛ ꯐꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯕꯁꯟꯇ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯗꯤ ꯈꯪꯅꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯄꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯆꯥꯟꯁ ꯊꯤꯔꯕ ꯍꯧꯔꯛꯏ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯨꯔꯅꯤꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯦꯛ ꯍꯧꯔꯒ ꯅꯈꯣꯏ ꯈꯨꯟ ꯊꯥꯅꯕꯒꯤ ꯅꯨꯄꯥ ꯑꯃ ꯅꯪ ꯈꯪꯅꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯝ ꯁꯥꯕ ꯍꯧꯔꯛꯏ ꯄꯨꯔꯅꯤꯃꯥꯅ ꯀꯅꯥ ꯍꯥꯏꯕ ꯀꯅꯥꯁꯨ ꯈꯪꯅꯗꯦꯅ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯈꯪꯕ ꯌꯥꯕ ꯈꯪꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯥꯗꯣ ꯅꯪꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯜꯂꯤ ꯍꯥꯏ ꯕꯁꯟꯇ ꯀꯧꯏ ꯑꯩ ꯈꯪꯉꯤ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯄꯨꯔꯅꯤꯃꯥꯅ ꯅꯣꯛꯈꯠꯂꯛꯏ ꯆꯠꯂꯍꯣꯏ ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯕꯗꯒꯤ ꯄꯨꯜꯂꯛꯄꯅꯤ ꯑꯩꯒ ꯃꯥ ꯈꯪꯅꯩ ꯀꯣꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯇꯕ ꯊꯤꯅꯣ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯀꯨꯏꯅ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤ ꯃꯔꯨꯞꯅꯤ ꯃꯔꯨꯞ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯐꯅ ꯂꯣꯜꯂꯕꯁꯨ ꯌꯥꯔꯣꯏꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯄꯨꯟꯒꯅꯨ ꯋꯥꯔꯤ ꯁꯥꯒꯅꯨ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨꯝ ꯂꯩꯇꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄꯨꯜꯂꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯃꯁꯛ ꯐꯖꯩ ꯈꯔ ꯆꯤꯡ ꯂꯦꯝꯃꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯄꯥꯏꯕ ꯅꯨꯄꯥꯅꯤ ꯄꯨꯔꯅꯤꯃꯥꯗꯤ ꯃꯥꯕꯨ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯗꯧꯅ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯐꯔꯦ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩꯒ ꯃꯥꯒ ꯄꯨꯜꯂꯣꯏ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯐꯩ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯅ ꯆꯥꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯕꯁꯟꯇꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯄꯥꯏꯔꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯇꯥꯡꯅ ꯄꯥꯏꯈꯠꯂꯛꯏ ꯕꯁꯟꯇ ꯃꯈꯣꯏꯗꯗꯤ ꯑꯗꯨꯝ ꯆꯪꯕꯅꯤꯅ ꯄꯨꯔꯅꯤꯃꯥ ꯈꯣꯏꯗ ꯂꯥꯛꯑꯦ
ꯄꯨꯔꯅꯤꯃꯥꯁꯨ ꯕꯁꯟꯇꯅ ꯃꯈꯣꯏꯗ ꯆꯦꯜꯂꯛꯄꯁꯦ ꯅꯨꯄꯥꯗꯨꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯕꯁꯟꯇꯅ ꯄꯨꯔꯅꯤꯃꯥꯗ ꯍꯟꯗꯛꯇꯤ ꯐꯣꯟꯁꯨ ꯀꯌꯥ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ, ꯐꯣꯟꯁꯨ ꯄꯥꯏꯅꯤꯡꯕꯒꯨꯝ ꯄꯥꯏꯅꯤꯡꯗꯕꯒꯨꯝ, ꯅꯪꯕꯨ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯑꯗꯨꯒꯤꯅꯤ꯫ ꯕꯁꯟꯇꯅ ꯀꯔꯤ ꯊꯧꯗꯣꯛ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯌꯥꯝ ꯐꯠꯇꯦ꯫ ꯅꯪꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩ, ꯃꯤꯅ ꯌꯥꯝꯅ ꯂꯛꯅꯩ, ꯌꯥꯝꯅ ꯀꯔꯦꯝꯅꯩ꯫ ꯑꯗꯨꯒꯤ ꯏꯀꯥꯏꯕꯗꯨꯒꯤ ꯏꯃꯥꯅꯁꯨ ꯈꯔ ꯉꯥꯡꯕ ꯀꯔꯤꯒ ꯑꯩ ꯐꯣꯟꯒꯗꯨ ꯄꯥꯏꯕ ꯏꯀꯥꯏꯔꯕꯅꯤ꯫ ꯑꯗꯣ ꯅꯪ ꯂꯥꯟꯅ ꯈꯟꯅꯨꯀꯣ, ꯃꯇꯝ ꯈꯔꯗꯤ ꯅꯪꯁꯨ ꯂꯥꯛꯀꯅꯨ, ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯌꯥꯝꯅ ꯇꯥꯡꯅ ꯁꯥꯟꯅꯁꯤ꯫ ꯏꯃꯥꯁꯦ ꯈꯔ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯗꯤ ꯀꯔꯤꯃꯇ ꯁꯥꯎꯕ ꯂꯩꯕ ꯅꯠꯇꯦ, ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ꯫ ꯕꯁꯟꯇꯁꯨ ꯄꯨꯔꯅꯤꯃꯥꯅ ꯑꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥꯝ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯣ, ꯂꯩꯀꯥꯏꯁꯤꯗꯤ ꯌꯥꯝ ꯐꯠꯇꯦꯅ, ꯅꯍꯥꯟ ꯃꯈꯩ ꯄꯤꯜꯂꯤꯉꯩꯗꯤ ꯄꯨꯜꯂꯛꯄꯁꯤꯕꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯃꯔꯥꯟ ꯁꯤꯕ ꯌꯥꯕ꯭ꯔꯅꯤ? ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯀꯣꯛ ꯍꯦꯛ ꯆꯦꯜꯂꯗꯤ? ꯕꯁꯟꯇꯅ ꯈꯔ ꯁꯥꯎꯅ ꯉꯥꯡꯉꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯃꯇꯝꯗ ꯉꯥꯏꯕ ꯀꯜꯂꯣ, ꯁꯣꯏꯗꯅꯃꯛ ꯏꯕꯥꯅꯤꯒꯤ ꯃꯇꯝꯗꯨ ꯂꯥꯛꯀꯅꯤ꯫ ꯑꯗꯣ ꯅꯪ ꯀꯨꯏꯅ ꯂꯩꯅꯨ, ꯆꯠꯂꯣꯕꯁꯦ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯕꯁꯟꯇꯁꯦ ꯃꯌꯨꯝꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯕꯁꯟꯇ ꯃꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯁꯟꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯗꯨꯅ ꯁꯦꯟꯅꯔꯒ ꯂꯩꯕꯅꯤꯅ ꯈꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯔꯅꯤꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯦꯛꯇ ꯉꯥꯡꯕꯁꯤ, ꯆꯩꯕꯁꯤ ꯀꯔꯤ ꯍꯥꯏꯅꯤ? ꯄꯨꯔꯅꯤꯃꯥꯁꯨ ꯀꯞꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯥ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕꯗꯣ ꯑꯩꯅ ꯃꯥꯕꯨ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯑꯩꯕꯨ ꯊꯥꯖꯧ, ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯀꯧꯔꯒ ꯄꯥꯎ ꯄꯤꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯀꯔꯤ ꯂꯥꯏ ꯄꯜꯂꯒ ꯋꯥꯁꯛꯎꯒꯦ? ꯑꯩ ꯋꯥꯁꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯋꯥꯁꯛꯄ ꯋꯥꯁꯛꯇꯕ ꯈꯪꯗꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯍꯌꯦꯡ ꯂꯥꯛꯑꯣ, ꯍꯌꯦꯡ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯁꯤ ꯃꯥꯅ ꯀꯧꯈꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯆꯠꯂꯤ꯫ ꯃꯁꯤꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯂꯧꯈꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯁꯨꯝꯂꯒ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯁꯦ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯦꯛ ꯂꯝ ꯍꯦꯜꯂꯛꯄ ꯇꯥꯔꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ, ꯅꯍꯥꯛ ꯁꯔꯥꯁꯟꯒꯅꯤ ꯀꯥꯎꯒꯅꯨ, ꯑꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯛꯂꯤ? ꯕꯁꯟꯇꯒꯤ ꯃꯃꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯂꯛꯇꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯃꯥ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯄꯨꯔꯅꯤꯃꯥꯗ ꯐꯣꯟꯁꯨ ꯋꯥꯔꯤ ꯀꯌꯥ ꯀꯟꯅ ꯁꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯁꯤꯗ ꯄꯣꯠꯆꯩ ꯑꯃꯈꯛ ꯀꯥꯍꯧꯕꯗꯒꯤ ꯄꯨꯔꯅꯤꯃꯥ ꯈꯣꯏꯒꯤꯗꯤ ꯃꯥꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯌꯥꯎꯕꯅꯤꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯎ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯨꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗꯤ ꯄꯨꯔꯅꯤꯃꯥꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯇꯟꯖꯥ ꯑꯣꯏ ꯂꯩꯔꯝꯂꯦ꯫ ꯕꯁꯟꯇꯒꯤꯗꯤ ꯉꯁꯤ ꯇꯣꯏꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯅꯨꯄꯥꯗꯨꯅ ꯄꯥꯏꯈꯠꯂꯣ, ꯂꯥꯎꯠꯁ꯭ꯄꯤꯀꯔ ꯊꯥꯎ ꯍꯥꯏꯗꯨꯅ ꯊꯥꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯁꯟꯇꯅ ꯍꯜꯂꯣ ꯄꯨꯔꯅꯤꯃꯥ, ꯑꯩꯈꯣꯏ ꯃꯥꯗꯨ ꯋꯥꯟꯊꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯦ, ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯄꯨꯗꯨ ꯉꯥꯛꯇ ꯂꯥꯛꯄꯤꯒꯦꯔꯥ? ꯐꯤꯔꯣꯜꯁꯨ ꯑꯃꯅꯤꯇꯪ ꯗꯔꯀꯥꯔ ꯂꯩ, ꯅꯪ ꯉꯥꯏꯍꯥꯛꯇ ꯄꯨꯕꯤꯔꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯀꯔꯤ ꯇꯧꯅꯤ? ꯇꯥ ꯕꯁꯟꯇ, ꯑꯩ ꯑꯁꯣꯝꯗ ꯊꯕꯛ ꯑꯃꯈꯛ ꯇꯧꯏ, ꯑꯇꯣꯞꯄ ꯃꯅꯥꯛ ꯅꯛꯄ ꯂꯥꯛꯄ ꯌꯥꯕ ꯃꯤ ꯂꯩꯇꯕ꯭ꯔꯥ? ꯑꯩ ꯐꯔꯛ ꯈꯤꯇꯪ ꯇꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯈꯨꯝꯃꯤ꯫ ꯕꯁꯟꯇꯅ ꯇꯉꯥꯏ ꯐꯗ ꯇꯧꯕꯅꯤ, ꯅꯪ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯕ, ꯅꯪ ꯌꯥꯝ ꯊꯨꯅ ꯍꯟꯈꯣ, ꯄꯣꯠꯆꯩ ꯑꯃꯅꯤꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯔꯝꯃꯨꯕ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯃꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯀꯌꯥꯁꯤꯅ ꯄꯨꯔꯅꯤꯃꯥꯁꯦ ꯑꯩ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯕꯁꯟꯇ ꯀꯔꯤ ꯇꯧꯅꯤ? ꯐꯔꯦ, ꯑꯩ ꯑꯇꯣꯞꯄꯗ ꯄꯥꯎ ꯑꯃꯨꯛꯇ ꯐꯥꯎꯒꯦ ꯍꯥꯏꯗꯨꯅ ꯕꯁꯟꯇꯁꯦ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯃꯤ ꯑꯇꯩꯗ ꯑꯣꯏꯅ ꯄꯥꯎ ꯑꯁꯤ ꯐꯥꯎꯅꯕ ꯍꯣꯠꯅꯈꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯌꯥꯈꯤꯕ ꯇꯥꯔꯕꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯤ ꯕꯁꯟꯇꯅ ꯃꯃꯩ ꯊꯥꯡꯒꯠꯇꯨꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯕꯁꯟꯇꯒꯤ ꯌꯨꯝꯒꯤ ꯊꯕꯛꯇꯒꯤꯗꯤ ꯄꯨꯔꯅꯤꯃꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯃꯥ ꯉꯝꯗꯕꯒꯤ ꯄꯥꯎ ꯄꯤꯔꯛꯄ ꯐꯥꯎꯕꯗ ꯄꯨꯔꯅꯤꯃꯥꯅ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ꯫ ꯕꯁꯟꯇ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯄꯨꯔꯅꯤꯃꯥꯒ ꯄꯨꯜꯂꯤꯕꯤ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯅ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ
ꯌꯥꯔꯛꯇꯕ ꯍꯧꯔꯦ ꯅꯨꯄꯥ ꯑꯃ ꯇꯣꯛꯈ꯭ꯔꯁꯨ ꯑꯃ ꯇꯣꯛꯈ꯭ꯔꯁꯨ ꯑꯃꯃꯨꯛ ꯁꯤꯜꯂ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯁꯦ ꯍꯥꯏꯕꯁꯨ ꯀꯣꯏꯕ ꯑꯃꯅ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯄꯪꯆꯠꯇ ꯆꯠꯄ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯕꯁꯟꯇꯒꯤꯗꯃꯛꯇ ꯈꯜꯂꯨꯕꯗ ꯃꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯥꯟꯅꯕꯤꯁꯤꯡ ꯕꯁꯟꯇꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯃꯥꯒꯤ ꯊꯃꯣꯏ ꯈꯪꯕ ꯌꯥꯝꯅ ꯌꯥꯎꯏ ꯕꯁꯟꯇꯒꯤ ꯃꯃꯥ ꯍꯧꯖꯤꯛ ꯅꯥꯔꯤꯕꯁꯤꯁꯨ ꯃꯈꯣꯏꯅ ꯈꯪꯏ ꯃꯈꯣꯏꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯦ ꯄꯨꯔꯅꯤꯃꯥꯒꯤ ꯊꯃꯣꯏꯁꯤ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛꯇꯗꯤ ꯕꯁꯟꯇꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯝ ꯃꯈꯣꯏꯗ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯇꯥꯏ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝꯇ ꯋꯥꯠꯄꯒ ꯕꯁꯟꯇꯕꯨ ꯀꯧꯏ ꯍꯥꯏ ꯑꯗꯨꯕꯨ ꯕꯁꯟꯇꯒꯤ ꯃꯃꯥ ꯅꯥꯕꯗꯤ ꯄꯨꯔꯅꯤꯃꯥꯗꯨ ꯆꯠꯇ ꯃꯥꯜꯂꯤꯅꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ ꯑꯣ ꯌꯥꯔꯔꯣꯏꯌꯦ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯁꯨꯝꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯊꯝꯂꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯀꯔꯤꯃꯇ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤ ꯑꯃꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯍꯥꯛꯅ ꯕꯁꯟꯇꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯗ ꯄꯥꯎ ꯆꯦꯟꯈꯤ ꯄꯥꯎ ꯇꯝꯈꯤ ꯕꯁꯟꯇꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯌꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯩꯁꯨꯝ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯕꯨ ꯂꯧꯕꯗ ꯀꯩꯁꯨꯝ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯆꯨꯝꯕ꯭ꯔꯅꯦ ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯒꯦꯠ ꯃꯌꯥꯗ ꯅꯪ ꯅꯣꯡꯃ ꯂꯥꯛꯑꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯅꯣꯡꯃ ꯍꯥꯏꯔꯤꯕꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔꯤꯕꯁꯦ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯕ ꯆꯠꯂꯤ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯌꯥꯗ ꯈꯔ ꯂꯥꯞꯅ ꯂꯩ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯇꯨꯡ ꯄꯨꯔꯅꯤꯃꯥ ꯊꯣꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯕꯁꯟꯇꯒ ꯇꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯛ ꯈꯪꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯦ ꯀꯩꯅꯣꯅꯦ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯝꯕꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯆꯦꯟꯕ ꯅꯨꯄꯥꯗꯨ ꯅꯠꯇꯕ꯭ꯔꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯁꯤꯇꯗꯤ ꯌꯦꯡꯂꯒꯦꯗ ꯇꯥꯟꯅꯔꯒꯦꯗ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯌꯦꯡꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯗꯦꯟ ꯑꯃꯗ ꯐꯝꯂꯤ ꯎꯅꯔꯤ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯎꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯐꯣꯟ ꯑꯁꯤ ꯃꯊꯪ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯁꯤ ꯎꯆꯤꯟ ꯃꯥꯅ ꯂꯧꯔꯦ ꯅꯝꯕꯔꯗꯨ ꯂꯧꯕꯗꯒꯤ ꯃꯍꯥꯛꯅ ꯅꯀꯣꯏꯅꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯅꯪꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯕꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯤ ꯆꯦꯜꯂꯕ ꯇꯨꯡ ꯆꯍꯤ ꯑꯃꯒꯤ ꯃꯌꯥ ꯐꯥꯗꯣꯛꯅꯔꯤꯕꯅꯤ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯂꯨꯍꯣꯡꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯁꯥꯔꯛꯑꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯔꯣꯏ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯃꯁꯤꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯄꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯤꯡꯅꯕꯗꯒꯤ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯑꯁꯣꯝꯗꯗꯤ ꯄꯨꯔꯅꯤꯃꯥꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯒ ꯐꯝꯃꯤꯟꯅꯔꯤ ꯋꯥꯔꯤ ꯁꯥꯔꯤ ꯑꯁꯨꯝꯅ ꯐꯝꯃꯤꯟꯅꯔꯤꯉꯩ ꯂꯩꯀꯣꯜ ꯑꯁꯤꯃꯛꯇꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯝꯂꯤꯕꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯥꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯀꯅꯥꯅꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ ꯄꯨꯔꯅꯤꯃꯥ ꯍꯟꯗꯛꯃꯛꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯦꯟꯕꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯌꯥ ꯃꯇꯝ ꯐꯥꯗꯣꯛꯅꯔꯤꯕꯁꯤꯗꯤ ꯅꯪꯗꯤ ꯑꯁꯨꯝꯅ ꯉꯥꯎꯔꯨꯅꯕ ꯀ꯭ꯔꯤꯁꯅ ꯁꯥꯅꯕ ꯇꯧꯔꯤꯕ ꯑꯣꯏꯔꯦꯗꯣ ꯍꯥꯏꯗꯨꯅ ꯋꯥ ꯁꯤꯡꯍꯜꯂꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯗꯨ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯅꯨꯄꯥ ꯏꯔꯩ ꯂꯩꯇꯕ꯭ꯔꯥ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯥꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥ ꯏꯔꯩ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯁꯤ ꯉꯥꯡꯈꯠꯂꯛꯏ ꯄꯨꯔꯅꯤꯃꯥ ꯍꯟꯗꯛꯃꯨꯛꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯨꯍꯣꯡꯕ ꯇꯣꯛꯁꯨ ꯇꯣꯛꯄ ꯇꯥꯔꯦꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯥꯗ ꯑꯩꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯑꯀꯟꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯆꯦꯜꯂꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯄꯨꯔꯅꯤꯃꯥꯁꯨ ꯀꯔꯤ ꯇꯧꯅꯤ ꯅꯤꯡꯉꯝꯗꯕ ꯑꯃꯒꯤ ꯃꯊꯛꯇ ꯅꯤꯡꯉꯝꯗꯕ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯗꯛꯀ ꯑꯅꯤꯔꯛ ꯁꯨꯕꯅ ꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥ ꯍꯦꯟꯅ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ ꯄꯨꯔꯅꯤꯃꯥ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯥꯁꯤꯗ ꯈꯖꯥꯏꯔ ꯊꯥꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯀꯞꯂꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯏ ꯄꯨꯔꯅꯤꯃꯥ ꯍꯟꯗꯛꯃꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯃꯨꯛ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯑꯁꯤꯅ ꯄꯨꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯋꯥꯔꯦ ꯃꯇꯝ ꯑꯌꯥꯝꯕꯗ
मागीदमक्ता खनबीरब बसंतदी मखोइगी थबकनिब हारबदी हराव हराव चजखिबा नोंमतंग पूर्णिमाना लम हेलक मतमदा न्याक्तंग वा हंगलबसु छाउब करिमता तौखिदबनी बसंतदी मतम असुकुइना पूर्णिमागा मा खंगनदिबसे इकाय हंगोइदना हारबदा पूर्णिमादा अहेनबा वा मता हाइकिबसु लेते इचम चमना थमोइ संग नुसिबगी मरिदनी बसंतना सागलकबा पूर्णिमातना लम हेलबनी नुपा खुदिंगी मंगोना चक्ताफम ओइखिबनी पूर्णिमा ngasiदी यामन निंगमलक्त्रे अहानबा खुदोंग थिबा थौदो अमा थोखिबदुदा माना तुमिन लेरंबा तारबदी असुम निंगमदबा थौदोकसे थोक्लमोइ कोइ हाबगी वखल अमा पूर्णिमादा फावरले बसंतगी ममा कन्न नाबगी हॉस्पिटल न न्याक्तंग पोचै अमा पुपिरो हाबा फावा पूर्णिमाना चखिदबनी ngasiदी बसंतगी वखल यामन खले नुमिदांग असिमा पोथाबा याद्रे पोथाबा यादबदगी महक बसंतदा फोन तौगे हादुना फोन तरमी अदबु ngasiगी ahingi matam asidi basanta पूर्णिमा ने कॉल फना तौरबसु पाइखलखिद्रे हंजिन हंजिन तोइना कॉल सि तौसिली अदबु फोन सुंपाइ पारखिद्रे कैदोरबन हादुना पूर्णिमा वाखल सि कल्ली बसंता पूर्णिमा की मरमदा पाउ लोइना तारबनि लोइना खंगलबनि लैकोल अदु थोखिबा थोतोकसिंग अदुगी मरमदसु ममानबदुना फोटो फाव कापखिबनि लोना लुमलगा मथंगी नोंगालक मतमदि बसंतगी ममासे हॉस्पिटल मंगाने तरुणी लेरब तुंगदा अदुम लाइकनब ngamdana siki basanta se nungaitaba amagi mathakta nungaitaba ama habuduni basanta gi mama laikidre habigi pawse पूर्णिमा सु तारे पूर्णिमा की युंग मिसिंग से लोइना तारे पूर्णिमा यामनि ngamlakte हॉस्पिटल दा न्याक्तंग ओरबसु अइना चलमदि को हाबगी वखल से पूर्णिमा खले बसंता थवा यामना जाकी महंगना पूर्णिमा खोइगी युंगी दमक्ता खलिंगै मखोइगी थबक चेलिंगै मतमदा ममाना गुली लेरमो हाइबा फावबा माना लेब चखिदबा युंगी मियम धारमो अदु तरमो हादना वाके याम हाइकिबा ममाना मंगोंदा लुपा यांखैदे चामदे पिरमो हाबदा बसंतना लेगदे हादना पीखिदबा कयासे ngasiदी निसिंग बसंता निंगमदबा यामना फावकी अइगी इमाना अइंगोंदा वा हाइबदा अइनी याकिदे अइना थवा साकिदे करिसु लेतबा नुपी अमगिदमक्ता अइना मंगोंदा ngauki lupki मरिल ताउपी नुपी हमदा अइना लुप ngauरबदना ngasiदी चैना से अइना फंगजबने हादना बसंत यामना कपकी अदुबु हौख्रे लोइख्रे करी तौनी मखोइगी असीबगी पाउ हंगबो ओइना पूर्णिमा खोइगी युमगी मिसिंग लाए पूर्णिमा लाकपद बसंत यामना साउकी याम नुंगाइकिदे मयाम अमा मंगोंदा फमनरिङै इमुंगदा पूर्णिमा अमदि बसंत वरि सानकी पूर्णिमा ममा लेकिदबगी नुंगाइतबा फोंदोकपोइना वा कया मंगांकी अदबु बसंतने यामना जमना पाखु पीकी ngasi लालिबसिना नंगी अरोइब खोंचत ओयो अमुखना एखोय युम खुंगन तारकनो हादुना पूर्णिमा द बसंतना हाइकी पूर्णिमाना ए किनो नंग हाइदुबा बसंतना नाहक्ति अंगांगबु कोराव मपाल ओयो आई नंगी हिंगमिनरोय अदुगा आई नंग मतुंगदा वरि सानबसु पामदे नंगुम नुपी असिदि पुसिदा थेंगनदबना फै कोइदबना फै नंगबु नुसिरिङै नंगबु ngauरिङै अइगी पलेम इमाना इंगोंदा वा हाइबा फावबा अइना थवा साकिदबनी मरिल ताउबे न्याकी अरंगराक्ता ngauबी नंग लोइनरुबना अइना ngasi चाइना आचि फंगमनी अइ किसु मरौदे अइना कनाबसु साउब लेते हाइनबनी मबुक फबा मिसे पंगनी हाइनबनी मदमक अइंगोंदा थोकी अइना मबुक फरुबा इचम चमलुबदुना नंगनेबु सानकी लग्नकी अदबु हौख्रबदी हौख्रे मसिदा अइना निंदा तौरकिदोनी नंगिसु नंगी याइफब लंबी मी येंगो पूर्णिमा बसंतना ngasi nganglibu wasing si tabada yam nungaitre बसंता नंग हारिदबु करिनो आई करी तौख्रगे हादुना मसागी अरोनबसिंग अदबु लोसिनबु होने बसंतना यारे उच्चाइरनो नंगना फना कन्न खंगलुइ होनरबसु नोंग नतग नोंगमदि मैबु फीना वाइने कुबलक थंब यादबनी अदुम मैसा फरकबनी नसाना तौब थबकदो नसाना खंजो होजिक्ति इमा लेखिदबगी नुंगाइतब मरक असिदा अइ नंग वरि खोनि सानिंदे यारे चलो
ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯟꯁꯨ ꯇꯥꯔꯛꯀꯅꯨ ꯏꯃꯥꯒꯤ ꯑꯁꯇꯤ ꯁꯣꯔꯥꯠ ꯅꯍꯥꯛ ꯂꯥꯛꯄꯤꯔꯣꯏ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯕ ꯁꯥꯎꯅꯤꯡꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯕꯁꯟꯇꯅ ꯄꯨꯔꯅꯤꯃꯥꯕꯨ ꯉꯥꯡꯈꯤ ꯄꯨꯔꯅꯤꯃꯥ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯃꯔꯥꯟ ꯑꯃꯕꯨ ꯐꯖꯔꯕ ꯃꯔꯥꯜ ꯂꯩꯔꯕ ꯃꯍꯥꯛꯇꯤ ꯕꯁꯟꯇꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯀꯥꯏꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯕꯁꯟꯇꯗꯤ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯉꯝꯗꯕ ꯄꯨꯔꯅꯤꯃꯥꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯇꯧꯔꯛꯄꯒꯤ ꯁꯥꯎꯅꯤꯡꯈꯤꯕꯁꯤꯅ ꯄꯨꯟꯈꯤꯕꯁꯤꯅ ꯌꯥꯝꯅ ꯆꯥꯛꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯟꯅ ꯆꯥꯛꯈꯤꯕꯗꯤ ꯃꯃꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯃꯇꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕꯗ ꯄꯨꯔꯅꯤꯃꯥ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯜꯂꯤꯕꯁꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯤꯡꯉꯝꯗꯕꯁꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤꯕꯅꯤ ꯑꯁꯨꯝꯅ ꯕꯁꯟꯇꯅ ꯌꯥꯝꯅ ꯊꯥꯖꯔꯨꯕ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯅꯔꯨꯕꯁꯤꯅ ꯕꯁꯟꯇꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯏꯀꯥꯏꯕ ꯌꯥꯝꯅ ꯅꯪꯈꯤ ꯄꯨꯔꯅꯤꯃꯥꯁꯨ ꯃꯁꯥꯒꯤ ꯃꯔꯥꯟꯅ ꯅꯤꯡꯉꯝꯗꯕꯁꯤꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯈꯤꯗꯦ ꯃꯍꯥꯛꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯈꯤ ꯕꯁꯟꯇꯁꯨ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕꯗꯨꯅ ꯃꯌꯨꯝ ꯀꯨꯏꯅ ꯄꯥꯟꯈꯤꯗꯦ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝ ꯇꯟꯖꯥꯅ ꯌꯥꯗꯕꯗꯒꯤ ꯕꯁꯟꯇ ꯌꯨꯝ ꯄꯥꯟꯈꯤ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯗꯤ ꯃꯌꯨꯝ ꯄꯥꯛ ꯄꯥꯟꯈꯤꯗꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯔꯨꯞꯁꯤꯡ ꯅꯨꯡꯁꯤꯕ ꯂꯣꯏꯅꯕꯁꯤ ꯀꯅꯥꯅ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯅ ꯂꯣꯏꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯨꯏꯅ ꯆꯠꯇꯕꯅꯤ ꯂꯃꯈꯥꯡꯗ ꯑꯗꯨꯝ ꯂꯣꯏꯕꯅꯤ ꯑꯔꯦꯝꯕ ꯇꯥꯕꯅꯤ ꯕꯁꯟꯇꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯔꯅꯤꯃꯥꯒꯤꯗꯃꯛꯇ ꯈꯟꯖꯕ ꯀꯌꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯆꯠꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯤ ꯀꯌꯥꯗ ꯐꯔꯝꯒꯅꯤ ꯃꯥꯅ ꯂꯝꯕꯤ ꯂꯥꯜꯂꯨꯕꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯐꯪꯖꯕꯅꯤ ꯑꯣꯏꯖꯕꯅꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯔꯤꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯃꯦꯟꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯐꯖꯔꯕ ꯀꯃꯦꯟ ꯀꯌꯥ ꯑꯃꯅ ꯋꯥꯔꯤ ꯐꯖꯔꯤꯕ ꯑꯩꯍꯥꯛꯀꯤꯁꯨ ꯊꯃꯣꯏ ꯄꯦꯟꯖꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ